FNCC na sangsilibang matangkak tababan mapung fana sawat kani haina TNFO na haikre Foothill Naga Coordinating Committee FNCC na sangsilibang matangkak tababanda tangkul Naga Foothill Organization TNFO na mapung fana sawat kani haidi TNFO na thadorakiba serol amagi matungina tangkul Naga Foothill Organization gi ngarang pangthokiba Executive Council mifamda khanaraba matungda ban mapung fana sawat pa haina warep laukibani Nagagi ancestral landa Tiger Road natraga German Road sema yaroi Kuki militant singi sukem thamba yaroi amasong militant singbu sakthak piriba popi thabagi thabak tawba yaroi haiba wafam singasi tangkhul Naga Foothill Organization na mapung fana sagali loinana state asida leiriba Naga singna FNCC na sangsiliba khongdang asida Naga interest sagatmina si haidi Letpao Haokip ki claim matung ina thabak tawdingaida achumbra hana thigatpiyu haina MWC na phongdoragli Tenopal AC ki MLA Letpao Haokip na governor represent ki bawakat adugi matung ina thabak paikhatringaida achumbra hana thidok piyu haina Marine Welfare Committee MWC na phongdoragli committee asi ki secretary Mores Makungana Kudek Piduna Thador Basirol Amanhai, Maitay Amadi Kuki Yang na tongan Bokpuru Kim Yoy Singh, Tenopal Assembly Constituency da Kundari, District Level Officer Amadi, Line Department Singhi Staff Ayamba Kuki na taba atay Puru Kim Yoy Singh ni haiba pum namang nakhangnaraba wafam ni, kumjali singani kulhumdoi gi May ahumda thorakiba kangluki hanas chunaba asina maram oiraga, kudong thiningai oiba phibam ama lakwaga loinana, karamba kangluki miyoy no, haiba khangdoknaba honabada, awaba kaya mayoknari, Camp Office hangdoktuna District Level Officer amadi Line Department ki staff oina thabak tawriba Kuki na taba atay fur ke miyoy singna mathau ningthina pangthokpa ngamnaba thorang lokhatpa tangai fade adum oina mak office ki infrastructure matik chadaba amasong staff ki quarter leitabaga loinana mai ising marang kaina phanganba ngamdabana employees sing mathau pangthokpada khudong chadaba mayoknari maidaina taba atay fur ki deputy commissioner amasong district level officer singdi Tenopal More amadi atay block office singda Mathau ningthina pangthokli maramaduna MLA Letpao Haokip na bukhalakpa wahang adugi matangda thabak tawdingaida achumbra hana khangdoknaba honafam thoi haina phongdoki Class 3 dagi 12 fawbagi textbook ta Operation Sindur yauragani Mahairoi singda Indian military gi matik mayai khangan-nabagi pandamda National Council for Education Research NCERT na Class 3 dagi 12 fawbagi textbook ta Operation Sindur yauhanaba thorang laukhali hairi Education Ministry gi source paladuna agency gi pauna hai textbook ta Operation Sindur yauhanabagi matangda NCERT na akaknaba matamgi manungda loishingadaba modules ani stem saba hore ahanba modules adu Class 3 dagi 8 fawbada tamliba mahiroi singi textbook ta yauhanabani Ani suba schedules aduna class 9 dagi 12 fawbagi mahiroi singna tamgadaba textbook ta yauhangadabani hairi Pakistan na sogatpa terrorist singna handakta Jammu and Kashmir gi Pahalgam da attacks chathagraba matungda Indian military na atenba matamgi manungda Operation Sindur chathaduna Pakistan amadi Pakistan occupied Kashmir da leiba terrorist singi camp amangata thogan kibagi thawang adu textbook ta yauhanduna mahiroi singda mamutana khangalagani lamai nipan dagi na tara phawba Pangadaba schedule sing aduda Indiana Pakistan bu matau karam na maithiba pikibagi haibadu mayek singna khangalagani haina ministry gi source asina phongdoragli Mitai singbu Indian Constitution gi SD list da restoration tawbinaba housing national level da campaign chathari haina MMTU na phongdokre Mitai singbu India Constitution gi schedule tribe list da restoration tawbinaba Mitai tribe union MMTU na national level da makata na campaign chathari MMTU gi delegation team amana India gi political amadi dharma gi luchingba sing unabagi campaign chathari campaign asida India gi sambidan gi campaign asida India gi Adivasi scheduled tribe ki luchingba sing asiga wari shanabada mitai proof asina India Constitution gi article 3421 gi makada SD list ta yauhanabagi damak nongna demand tawgadabanate Mitai gi SD list ki demand asidi India lengang na tawfam thokpa restoration adu oina tawgadabani haina Mitai Maitai Tribe Union MMTU organization secretary na press thadorok basirol amana haidi Yumnam Huidrom da yum amamai na sakre Wangoi police station gi manung chana laiba Yumnam Huidrom makhalai kai tera makhong da laiba yum amanga si ayu pung 8 minute ni phurom tarakpada gas cylinder dagi haurakpa maina tumna sakre Huidrom memtombi sahi yang taruk kaubi nupi amagi yum adu punamioi 8 lay mahaki masanupa bises son angang singi chana na ba Yansang thong na bagi damak gas stove thagat ke tawbada nakal animak tagi mai chaklakibani mai jaw aduna mathang wairak tuna yum adu chakhalakibani Manipur Fire Service ki
water tendersing thuna yangna mafam aduda changsilaktuna mai kananaba thabak laukhati adubu una saba yum oibanina mai kanbegi thabakta khumang chawshin mangam khide adumapu mai sakpagi thogdok aduda yum aduda leiba miyo emata achopan yaukide haidi mai sakpagi paw adu hek phangbaga local MLA loken mafam aduda laki fire service ki team lakpada lambi gi phibam phataba masung lambi yamna khubada matam chana yaushinba ngamdabagi matangda MLA da miyamna wakatki Churachandpur da miyoy anidagi brown sugar fagat pangamkre Manipur police na mayaka bani sagi mayokta sangsilaki ba khongdangi sarugama oina thasigi kunmanga da Churachandpur district ki Bihang police station ki manung chanba second village dagi miyoy ani brown sugar konana phare hairi parba miyoy ani adu Churachandpur district ki thadau bank singhatagi Letpao Haokip sahi kuntra humdoi amadi changlai bank molnom village dagi lunkholan Haokip sahi kulumdoi kawi hairi makhoi ani dagi sapon ke Chamaga Yankai Terukta Hatuna Purakpa brown sugar singsu fagat pangam kibani haidi. Tramna ceasefire ki claim taukrapasu Thailand Cambodia kana khuthongnari US ki President Donald Trump na ceasefire ki yanaba wafam claim taukrapasu Thailand amadi Cambodia gi lani singa si ayuk akan mamong da khuthongnakre Thailand gi Sunil province ta laiba Takwai temple manakta Cambodia gi lani singa Thailand gi lani singa nomai kapsinduna attack chatharaki yimlona balaibak ani na ceasefire laukthokna bagi apamba Pongdong na krabaso makata na akan mamong da khutthong na rakibani Thailand gi foreign ministry na hai yumlo na balebak ani gi marakta ceasefire gi wafam yana krabaso ngasi ayuk nongna amu akan mamong da khutthong na rakpa maramna ceasefire gi kangnon chingang na chetpa ngamgani haibigi thajaba leitre nakalani makta misimina hengalakpa galoina na Cambodia gi maikei da nongna miyoi tarani thoi sikhiba galoina na Thailand gi maikei da gi somiyoi kun siki hairi Eke balana Manipuri governor oina lakraba matungda explosive yauna nomai lising amagi mathakta surrender tawrakre haina DGP na phongdokre Ejai Kurma bahalana Manipuri governor oina lakraba matung state asida hodik fawda sing amasung tampaki mafang kayada security force na operations chathaduna yamlabu khulai sing fagat pangam kibagi mathakta explosive yauna khulai lising amagi mathakta surrender tawrakre state police ki maiki degi solamda masida santi amasung mahausa gi tang taba phibam hanjilakna ba angam mathakta honari haina Manipur police ki DGP Rajiv Singh na national media da phongdokre DGP asina makhata na haikibada Governor Ejek Kumar Bahalana appeal tawkraba matung positive oiba khongthang ama oina sing amasung tampaki oina bom nongmai maru amasung nongmai lising amagi mathakta surrender tawrakhibani police ki maike degi state asida rule of law asti henna mapangal kalhanduna miyangi punsi amasung lanthung ngaknaba akanba thabak kaya paikhatli Yusingi maike degi su hingsa thadokduna state amasung national ki oina kathokpaga loinana thabak tawnabasu appeal tawri Kangluki irang mayok na riba state asina mahausagi phibam hanjilang na mahonabada singna riba kaya asi thengna na magidamag Central Armed Police Force ting amasong aday agency kaya ga khusam na duna Police Army dagi lakiba yamlaba nongmai meru amasong explosives sing recover tawna basing amasong tampaki district kaya da leto na operations chathari haukiba thakara asigi manungda Manipur Police na Central Armed Force amasong Central Agency single loina na lamdam asida law and order maintain tawna ba operations chathaba leptri Masigi mahina lut taramba kulaiting fagat pangamlakhibani haina phongdoki Asian Hospital gi wahauda tidim lambi thingdauri accident da sokpadagi Imphal gi Asian Hospital da Nambol Kongkham makha laikai dagi Ranjit Moirangthem kauba miyo ema ngasi laikhidabaga mari lainana hospital asida patient party na irang horakre misi asigi matangda JSC ama semkre JSC asina laikhidaba Ranjit mamai mamit kharakhak soklaga hospital asida thasi ki kunmari gi nimidang da pukhalakibani adubu hospital asigi doctor marang kaidabana maram oiraga ningthina amasung section layeng bikhide haina maral chiri hospital asina section dabana maram oiraga siba oibana laikhidaba asigi imungda Lupa lak yang khagi compensation pigadabani senpham asi pidragadi thasi ki kunthamathoi tidim lambi ban tawgani haina JSC na lauktokre Manipur gi oina National Food Security gi beneficiary lakh 5.5 hena kaklaba yana leire kaklaba yaba singi manungda Thobal district gi oina lising marfu humdoi Churachandpur gi lising marfu ni thoi yauri Leibaga sigi lairabagi pankai makhada leiba miyoi khudingmak chara helandan ma paikhat kiba National Food Security Act ki makhada Manipur gi oina beneficiary lakh 5.5 hena kaklaba yana leire thajaba yaba mafamdagi phangba pauna hai Manipur gi oina National Food Security Act napsa gi apunba beneficiary masing ase lakun mathoi romni
हाइरिबा लाख कुन माथोय असिदा था खुदिंगी बेनिफिशियरी अमममदा सेंग केजी मंगा लेमना पीदुना लागली अदुबो लेबाक असि ओइना नापसागी सेंग फंगलिबा सिंगी मरक्ता फंगफम थोकपा मियोय कया अमा यौरकपदगी नौना सेमदोकनबा मरी लेनबा ऑथोरिटी सिंगदा खंगलक्खिबा लेक्रे इंडिया गवर्नमेंट की डिपार्टमेंट ऑफ फूड्स एंड पब्लिक डिस्ट्रीब्यूशन मणिपुर की ओइना फंगफम थोकपा बेनिफिशियरी लाख 5.5 रोम यावरे हाइबदु थिल्लगा तालक्खिबनी अमसोंग नौना अमुक येंगसिलगा अचुम्बा फंगफम थोकपसिंगदा कार्ड पिननबा अकनबा वाफम थमलक्खिबनी हाइना फोंदोकी लोइनना रेशन कार्ड हाइबसी मखल खरा लै लाइरबसिंग पनखै मखादा लेबा मियोइसिंगदा पिदिबा कार्ड असिरी हौदिमकी ओइना मखोइदा फंगलिबा सेंग केजी मंगा असि लुपा अमा फावबा लोबनते हाइरिबा रेशन कार्ड सिंग असि गवर्नमेंट की थबक तौबा लौ इंखोल यामना चावना लेबा पेंशन फंगबा जिप कार्ड लोइबा मियोइ मयाम अमा यावसिलगा लेरी हाइना सुफोंदोरगले